Sinumida where phone keep to one Manipuri Sipong Singamasum talk about how the Watok the Gimaru, Epoxing Mayam, the Tamzari Hanmada, Kangla Pau the Kilokusarka, Kodon Pok with the PLA security force Kakuton over the Lake Traversing in Kubam, the Miam Haikalekatam Creek. Kumza English Singamakasamapan Maudragan it April Taragum the security force ka loan a thing Rabaningtam Lahulup RPF ki Lanmi Sanglu People's Liberation Army PLA ga Impal West District Kodompok with the Tokiba Kotona Bigi Tawdok Tawana Ponta Pikrava Atawisingi Sayrau Sing the Laboring Sing Kubamda Nasimiam Nahikalekatam Dun Ikaikuna Creek. April Taragum doi Observation Committee in Sindra Pangto Pahikalekatam Bigi Toramadu Nasi Ayuk Angan Badigi Hona Nat Kiweba Isai Shaktuna Hautoki. Poida Leimarul ki President S. Memsa Amasum Observation Committee ki members Singna Maira Sukatuna Haikalekatamba Hokiba Tauramaduda Tangta ki Sanari Singna Ataubusingi Mapamda Kok Nonduna Ikaikumna Botki. Say Kudingi April Taragum de Pangtokuna Lakpa, no Medasida Ataupumapangi Yungi Mio Singamadi, Lamdamasida Kundari Batuan to one Furup Singi Mio Kiana, Ataubusingi Kuba Mamadi, Birtiken Razit, Pauna Preservacy. Thangal General Amadi Hizam Ira Wot Kimitam, the Haikalekatam Dur Ikaikum Nabuki, Tauramadu Aso Engam Toktana, Manipur Police the Ningtina Naxian Begitaboxoloki, Tauramadu Red Cross Society members in the Haikalekatam Balak Libamuishinga, Ishing the Singba Piduno Mating Panki, Tauramadu Sarugiaba Lakiba, Poire Leimarul Gi President as Memsan Hai. April Tarago Humdo in a lock, but Atawusingi Mapamda, Laimana Amakat Papangamba, Yam Level Pavani. No Midasin the Lakpagi Iroin upon Makang Lepa Ama Saganava, Equipuna Honaminasi. Atawusinga Dugi Tauna Lingzeladu, Nahong in a Ningsinguna upon Bagi Pangal Sagat Minerasiana, Magna Makataki. Haikalekatam Bigi Horamaduki Matang, Atawusinga Dugi, Imung Munungi Mueman High, Kumza English Singamakastamapanga Marfuganitugi, April Tarago Humdoi, Nasigi Numinasida. Kodompok with the Indian Army Kutung Bigi Taudomada, Lake Kidraba Tawisingi Mapamda, Ikaikumnabu Utpoina, Haikalekatam Bigi Tauramasi Pantokoni. Tauramasi the Mapam Gari, Lapatuan to one of Furukim using the Sarugari Basima Nungabapui. Haikalekatam Bigi Tauramasi Nasi Ayuk Pung Tarukta Numida Weram Pumanga Pauba, Satagani, Miam the Numidangi Matam Mayrakat view, Hainesumang Makataki. Ningsing by Kodompok Lanpamda Maribaki the Maktawana Ponta Pikiba PLA Atawishing Adudi, Moirang Tim Prem Kumar, Kundrakpam Sauba, Taudam Kunjabihari, Taudam Loken, Naurem Rajen, Maibam Paka, Sorokaibam Kamesor, RK Koirombani. Haikaleka Tambagi Tauramasi, Taudok Tukiba Mapamadi, Atawishing Aroibia Tapam Okiba, Kodompok Pigi Mapamaduda, Mioikan, Haikaleka Tamkian, Supaus Namakatana Fundurakli, Amaromdana. Wakf Amendment Act 2025 ki mayokta MPCC Supreme Court legally thengnaragani ibobi CLP leader Okram ibobi naikri Wakf Amendment Act 2025 ki mayokta MPCC Supreme Court legally thengnaragani ngasi Congress bo na pangthokiba pawgi mifamda Wakf Amendment Okram ibobi na phongdorakpada Wakf Act ki mayokta thengnanaba ex MLA Fazur Rahim Amadi, AMD, Amin Sana Lusinguna MPCC team ngasi Delhi Sakre. Lakliban ito kaabana tragan leiba pukpada case file toraganari. Magna makatan hai, ek asi India ki constitution pi rivers satning balaining sasanabigi ayaba circular state pushing na bani. BJP no lusing ba NDA government na constitution ki preamble attack tawre. Masigi mayokta Congress na self democracy haba wakhalonda divide and rule policy ki mayokta lebli. Lok Sabha amasum Rajya Sabha Wakf Bill asi pass tawna puthorakpada Congress na masigi mayokta lepkhibanaki paugi mifam adu MPCC gi President Kaisa Megasandra na Wakf Amendment Act 2025 asi unconstitutional oiba madi illegal oiba act amanaki Constitution piriba Article 15, 25 amasum 26 khongaw na duna fundamental right ki mayokta Wakf ki property na act asibu paisile amadi akaknaba Muslim khaktagi mayokta laireki NDA gi alliance oidiba JDU amadi NPP na Wakf Amendment Bill bu ek onanaba puthorakpada Parliament House animakta athingba pikidaba tumina leshin khraga House Bill asi ek olaba matamno yaningdaba phongdokhiba NPP amadi JDU gi state leaders gi matawasi thauna litabani wan tok leiti haki amaromdana BJP na bu taurabadi yetaba yadi haibase lebak thibani ibomsa lamlai AC ki MLA case ibomsa naikre Lingzel manaba ngamdriba si Maribak nungsibu watpadagini haidiba wapam lamlai AC ki Nongren mamang laikai da Agriculture Department na nongna saba
एग्रो मार्केट से संगाबगी थौरम मांगना फोंदोखिबनी थौरम अदुगा मरी लेना एमएलए केस इबोमचान हाय leiba as yeknaba kayana landarakli hairabadi masa masagi interest thadoknaraga amatu oina lepminaduna yeknaba maithiba pinaba hotnaminaba haibasi maribak nungsibu khudimakna lawgadaba thawtangi maribakna aruba tanphamda leirabasu masagi political party gi soibiyadi leibaki wa khangdi haina leiba miyoi kaya aikhoigi irakta leiri BJP nasu tawrabadi yettabi yadi haiduna Congress na matam pumbada hairibasi leibak thibani hauji oiriba phibam asida khatnaba hawpham thibigi mutta mataw kram nungsi chanaba purakadagi haibasida punamana koksung sinmina saina makna makhataki thauram aduda telauksana saijang ZP gi member amom zemini nongren sengnungkhok GP gi praran M bilasini na singba sing sarugaki amaromdana north east ta ehenba miyeng thamli Nitin Gadkari Road Transport and Highways ki Union Minister Nitin Gadkari na haikre highways sing masak thokna samkanaba honabada North East India da ehenba miyeng thamli PTI na lawu interview amada yumpham moiduna India Today NE na piba report amada Union Minister Nitin Gadkari na hai center na lagliba sayeni sida lewa sigi infrastructure matam gusuna ba mongda semgatun asoba ohong mama purakna ba thabak pekhali lagliba sayeni sida lenga na lupa lakh crore tara henugi senpam thadaduna lewa sigi highway sing matam gusuna ba mong semgatna ba thawrang pekhali thawrang sida lewa sigi North East region amadi border gi mafam singda ehenma miyeng thamli thawrang sida lewa sigi North East region amadi border gi mafam singda ehenma miyeng thamli lakliba say any the North East region the lady highway sing US the lady but lambi singa manana semgana panam thamli region as the lady ba kudong sadaba amadi region as border ga nakna leiba ama oibana region as gi lambi thong semgat pegi thaba as yamna mathau ta ba mo oi haina mangna phongdoki makasa tharak poina kanglei paki maira gi atopa paukrana maitai sing thangjing sing ka bi yaro haina koki sing thangjing sing khongda thomjin baukhri Maitai singi maru eba sienglaba laifamlen ama oiriba thangjing singkaduna lai khurumbiki thabak pangthokani haina umang lai kanbalu ukalna singmana leibak miyam khangna laukthokraba matungda koki singna thangjing singkaba yaru haiduna ngasidigi howna thangjing singa mafam kyada khongjang jangsinba ukraidi pausina hai maitai singna thangjing singkaduna lai khurungani haibigi pau tabadigi ngasayuktigi ITLF na lusingba koki CSO amadi KSO yaona Kuki nupi angang mayam ama Gari yankayong puromda holaktuna thangjing singa naknaba mafamda thambagi thabuk satakre thangjing singkhonggi pholjang chuchangpur district amadi Bisnupur district ka luana pa Kuki khulda Kuki mayam na maitai lakpa yaru haina khongjang jangsin bawkre thangjing sing maraktasu Kuki terrorist mayam ama afaba makhalgi khulai paiba yauna singthakta ka khatuna mafam adu lumduna leibigi video footage kya thaduraktuna haujuk viral oirakli haujuk phawbi oinadi maitai singna thangjing sing kaduna lai khuramba yaru haina Kuki singna athingba pina ba lakholakli ba thaba asida PR lenga ki mekedi ki section thawrangi thabak lakhotpegi pawdi phangbalitri panba yabadi maitai furumna thangjing sing kaduna lai khurumna ba sem sari badu irang sagana ba thakshani political settlement ama puraktri ba phawba Kuki jauna konba mafam singna maitai amata sangba yaru haina Kuki furuki oina leiriba KIC Champur KCH Champur KKL General Headquarter KSO Chuchampur KWU Chuchampur amadi KWOHR General Headquarter na singba CSO singi President singna kuyek piduna thasgi tarada thokiba siol ama laikhrabani siol aduna hai maitai furumna thangjing sing kaduna lai khurumnaba CM saribadu irang saganaba honaba thakshani irangi matamda buffer zone sing khaidoktuna thamlibasi phong singnabani Kuki jaugi political solution ma puraktri phawba Kuki jauna konba mafam singda maitai amata sangba yaroi kari gumba buffer zone thugaiduna maitai singna sanglakpa tarabadi madura thulakpa apapata amadi thoningdaba thawdo wathoki teksak masa masa na pujagadabani haina khangalakpa suleikhrabani loinana central lengana purup ani gi marak thoningdaba thawdok thoktanaba section thorangi thabak lokhatpiu haina Kuki CSO singi lusingba singna khuyek piduna thadurakiba sirol aduna khangalakhiba suleikhrabani haina pausna makhatana phungdorakli amaromdana Kuki singna Kangpokpi district ki gamgi phaide check post hangduna maitai yawbra haiduna Gari sing check tawbagi thabak sathabaukhre Union Home Minister Amit Shah na lamdam asida thokliba kangluk irang simausa gi punsida hanjilakpa hore haina phongdokhibaga loina miyamna state asigi mafam singda maning tamna satok sin tawbi yahalagani haina laukthokrabasu ngasi phawba thabak to onthokpa ngamdana leidi sera sida Committee on Tribal Unity Kotuna
Manipur Miyamgi Lifeline Oriba National Highway number 2 Imphal Dimapur Lambi Paringda Maitai Sing Satok Sintobu Yadanaba Akan Masiction Torang Lokot Paukre Lambi Paringa Sigi Kangpopi Distriki Gampi the Kuki Sing check post Hamburgaluna Lambi Talak Gari Sing that Maitai Yaubra Hide and a Sek Tobi Tabak Sanctuary Hedi Paushin High Nahal Lambi Paringa Duda Imphal Tamna Lakiba Alu puwa tata truck ama Kangpokpi district ki Kaithel Manbi military colony manakta accident thokpagi thaudokta alu pudunu lakpa truck ama Kangpokpi KMC cemetery manakta accident thokliba truck Gari edu alu marakta lona tonglakhiba Moirang Turel bandagi Hemam Prem Sei Kuntraga taruk apokpa hais inauksa soktuna Senapati district hospital layeng kiba leirabani thaudo asi thokibagi matuna Kuki jausingna lambi paring aduda maitai sing satok sin tawbu yadanaba akan masiksin tharang lokolakpa hokibani haidi panba yabadi khudong tiba thaudo adura asopa nangkraba Hemam Prem Singa BSF ki kangbuna thingnabadagi mafam adugi khunja singa loinana kallaba matung mak Senapati district hospital layengba matung makhatana layengnaba Jenims hospital purakrabani Amaramdana Ibudau Tangzing Harauba April Kuntradi Hauragani Lamdam Sigi Marueva Layama Uriba Ibudau Tangzing Sayesigi Oina Kalengi Ahum Nipan April the Gitang Kuntradi Hauraganadi Tangzing Seba Mandalgi General Secretary K Stalzit Singana Kuyek Piduna Tadorokiva Sirola Magimatungina Inga Gitaragani Tunipan Mizun Nipan Pau Ibudau Tangzing Harauba Pangtukani May gitang taragani tuida Miyam ge Piral Katpa May Kuntraga Matudun Ibudau Lokatpa Zun Gitang Tarutana Lamzel Mukna Masum Zun Gitang Nipandana Lairui Oigani Harau was the Nat ki Pizol Setuna Zago Isai Sevata Wiohina Tangzing Seba Mandal Gimekidi Apple Torokli Amarum Nana Wakf Amendment Act Muslim Sing the Kaidongi Yabangamro Egg as a handok triba papa Muslim Sing the Kongzang Sanction Kikani Izus Ahmad Wakf Amendment Act 2025 ki matana Muslim MLA ahungi phirap miyamna khangna laphokadaban haina Minorities Student Association B MSA gi President PH Izus Ahmad na phongdorakli haribo wapam masi Minorities Student Association MSA All Muslim Student Organization AMMSO amadi Paubi Tech Development Forum PDF loop ahumno Wakf Amendment Act ki matangda sinduna Paubi Tech Lamkhai degi Paubitek Makha Kangjibu Lampak Pau Pungasi Sakiba Miyamgi Religa Madi Lena Fondokibani Kongjang Aduga Madi Lena Yus Ahamana Makhatana Fondokibadi Parliament pass Taukraba Matung India ki President Ayaba Pibidi Ek on Kraba Wakf Amendment Act asi Muslim Singna Kaidongai di Yabangamloi Ek asi Handok Triba Pau Manipur Lariba Muslim Singna Siba Kidana Kongjang Kyama Lepalatina Sanction Kigani Loinana Hariba Tamtirab Ek asi ki Matanga Lariba Muslim MLA Humnasu Tamtiba Ek asi ki Matanga Lariba Muslim Gueva Sapsaba Istenama Lakfokta Basianingi Maramasina Makoi Gueva Miam Kang Logo Taudang Lakto, Loina Muslim Singna Kundari Assembly Constituency Taragama Panda Ladiba, Mite MLA Singna Muslim Singi Sentiment Kangna Tabak Dobi have Wapam Sutanki Loshila Poina Topa Paumana Private Tongbram Kalax Allies Gamin Lakita Pambino Lusimba UNLF na Awaba Fundorakli Ngarang April Taragani to English Singaniga Kunga Mangada Ningtam Yawolan mi Private Tongbram Kalaksai Allies Kemi Lanmiam Oibigi Masagi Mato Pangtuling at Tokiba Yam Lebactiva accident amada Nungsikibi Itaos Irei Paki the Maktawana Pontapi Crepe Private Kemina Lakidavada Pambaina Lusingba UNLF Amasamasiki Lanmi Sanglup MPA na Awab Fongdok Sedimasum Lakidraba Nungsikiba Ningtam Lanmi Sigi Mapam the Yawolgi Kaikum Nava Pizari Haina Pambaina Lusingba UNLF ki Department of Publicity and Education ki Director Oina Taupuriba Sarai Rongwa Toksom na Kuyek Piduna Press Tokpa Awab Fongdok Sirol Sinahadi Sirol Sinahai Private Kemi Hausi MPA ki Ahanba Brigade ki Saniga Mogdragani Toy Battalion na posting Tauduna Leiba Lanuyamani Ngaranung Telpung Aniga Makai Taba Matamda Base Game Sigi Defense Post sama the Yaknavasing Landara Padigi Ngaktonava Duty Tauduna Lady Lanmi Sing Ising Supply Taunava 407 truck amada Ising Puduna Lanmi Kragaloina Kakaki Angamba Sing Lambi to the Tagot Liba truck adu Kanghodana engine pel or Padigi Manning Hantarakpaga Loina Gari adu Mathak Makhonki Gari adura Tong Liba Itao Kemi accident aduna Maram Uduna Kudong Tiningai Oina Soki Kudakta Asokpa Itao si Public Hospital Pukaki the Lebactivity Hospital Yobang Amdringaida
ngamdringai lambida nungsikhiba ningtam lanmi tongbaram kebi laikidra hairi private kemi asi Imphal West ki khabam bamdiar mamang lekai da leiba tongbaram naba masum nungsita ni boksaba mapari oina taibangda English ngamaga samapan ga maudra ga nithugi December 13 ta khongdarakhi itaw sugi masin manaw mangani magna ahum subani maki mathakta masi ani amasum makhada masul ani leidi yumgi nungsiraba apokpi amadi isilinaw amasum imungi awat apa phana leidunasu madu tungoina ramlaga itaw kemi MPA gi lanmi am oiba party da yoroktuna yankhaiga manga suba base ki BMT da sarbyakhi BMT mai pakna loiduna maki service number 3321 phangki training loiraba matung MPA gi mobile task force ta lanmi am oina mathau tokhi madugi matung MPA gi saniga maudra ga nithoi battalion na transfer toroktuna lanmi am gi thaudang purakhi banari awa phungdok ba sirol sinhai nungsi ki bi itaw kemi naha oina marebak ningba marebak ki ningtam nabagi damak ta thawai pamu balaitana kathok pamba awa ana khangba ninghanadaba ing tapsaba puksel sengba subonom kanba thaksi khaksi phajaba madi thauna liba ningtam lanmini itaw sina iraiba ki ningtam lal sita saruk yaminari ba ningtam lanmi singi damak kathokna mathok pangthokiba simak ningtam lanmi amada siengadaba yamna tangba matik mai amane hari nungsi ki bi itaw private tongrab kemina manung matam sadana laikidabada imung manungna thengna horiba awase thingna pambaina lusingwa UNLF amasum masigi lanmi sanglup MPA na thamoi sona saruk yajari ningtam lanmi sigi thawai yaudra haksangna imaleba ki leisada ingna singna yatabu oirasanu hairena su pausida makhatana su phongdorakli aduga tentak nasumna meyamna thamjaramge hauzik oinadi meyam pausi matang se lusinjarage amasum makhataba anauba update meyam puna ngaimina sen su channel sigi mekedi gi meyangi mafamda makhatana thamjari makhataba anauba update meyam puna ngaimina si